Jiten Kumar Naurem Mingasi Palakpada Lamdam Asigi Miyamna Irai Laina Khangnaraba Ngaktani Manipuri Isaibu Chawkhatnaba Honabada Pumnamak Thadoktuna Kathokpa Amaga Loinana Honarakibani Manipuri film music video album sing amadi Sumang Kumhaida Isai Haiba art form asibu awangba thakta pukhatnaba honaduna lakhibani Jiten Kumar Naurem music composer amu oibada natana masamak saisakpa amu oina miyamgi thaugal tawduna lakhibani adumakpu ngasi cancer haiba laina aduna lamdam asigi tanglaba artist asida narari adungai chenja chongjaduna miyamgi thaugal tawjaramba Jiten Kumar Naurem ngasi di famungdagi hogat kangkhatpa phawu ngamdana yataduna leire cancer na nare hain hek khanglakpaga mathang layeng chatharakpada angamba pambai yengduna honaraklabasu doctor singna phongdorakpada laina asina choksinbana hojik chemotherapy chathabanatana atopa pambai amamuk leitre hairi Jiten Kumar di isai da ngaujaba isai taga sagonaduna horakhiba artist ni chenja chongjaduna miyam mangda performance chachaba miyamna khobirakpa ahoba khobaki makhol adutana penthokpa ngamba artist amagi pukchel chenba miyoini COVID-19 na kham thengna wana khiba matam aduda miyam punba yadabana isai lila utpagi chang ka hina nemkhi laina asina maram oiraga imung asida su chauna cheitheng fangkhi kharadang safarakla khanjaraklaba matam asida cancer na amuk anobu cheitheng pirare imung asina tungsinjaramba khara adusu ahanba tangkakki layeng na hotnabada ayamba loikhibana awabagi mathakta awaba haplare kharadang mating oinaba khangna chanaba maruk mapang sengna angamba mating panglakpa adunadi kayam kuina laying chathaba ngamgani pau sitabadagi iramdam e pau group nasu angamba mating pangani haibagi thajaba pirakle hairi matang asida yengba yaribadi lamdam asigi miyoi lising kayagi thamoi pelhannaba ngaihaktang oirabasu pothaba yanaba punchi chuppa chen chongjaduna honarakliba artist amana asigumba awaba phibam amada leirakpada awaba adu maromdom thengnajabagi chanabi ama lamdam asida mamang thaktagi leirakpa asini amuk hanna hogatuna makha tana miyamgi thaugal tawkhigani haiba wakhalolda achetpa firep amaga loinana lepliba artist amabu maromdom lephanba ngamnaba aikhoi khudingna mating pangduna saugatpham thoktabra haibasi achauba wahang amadi oiri Sahi yamadi natte sahi yankai nithoi dum yamdrabada sahi tarama kunma ingba yari yankal mayamgi thawgal tawning haitare mayamna nangna du tawbadu fazai nangna du sabkudu fazai na haibagi nungaibadu pangakidab kuire program chatkidab yam kuire ai lila kambudu aina leiba bharagi yumgi thunga tawo ai tho yengba ngamde tabadi tai makhondi khandi khallei noma kallaga mutang mayamgi thawni tawni laigi nongda mai tar ndu aina kaw ngamdabsi aigi nuksiba inaw khar lei makhoina ai nare ta khan ai kanam khanghandabani ai sumba leinam nare anda khangde adaba ai nawamani khangi kandaba moina mar mapangsing ilinaw ai khangna janaba kharada iga paw phawnadana moy angamba haitare contribution ga tawraga thabirakhibudu as ai kaw ngamoy punsisida moy matengda artist asidi mayam marakta khoina pamjaba khara presentation tawraka mayamnaga appreciate tawyoba adugi nungaibada khoi pen laga hingba ngambane khoi tawsi performance piba ngamaktargati yam kanning haitare seiga sapa ngamaktaba de hogula chatphagase na khangbaje cs na bagi manipur dadi dum yenge kharaga ado yam kanna puning chang yengbujo oigide dalila suti lokthok kanaina sum sugar gisu punna yeng thokena Guwahati da chatpane ada CSK doctor maga tanara kana hamada CT scan ma lokthona ha CT scan lokthokana mai finding khadi phangaba tar ada mangna cancer ne haibdi yadamna biopsy tawna bana process tawre na biopsy je tawra kanda fully confirm or dojo azagi biopsy dana cell ngai leire hairaga treatment tawri mu yadaba
ꯄꯦꯠ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯑꯃꯨꯛ ꯂꯧꯕ ꯃꯥꯏ ꯄ꯭ꯔꯣꯇꯣꯀꯣꯜ ꯃꯊꯪ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯊꯥꯕꯤꯔꯛꯈꯤꯕꯗꯣ ꯑꯁ ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏ ꯄꯨꯟꯁꯤꯁꯤꯗ ꯃꯣꯏ ꯃꯇꯦꯡꯗꯣ ꯑꯩ ꯈꯜꯂꯤ ꯑꯩ ꯃꯣꯏꯒꯤ ꯃꯇꯦꯡꯁꯦ ꯁꯤꯡꯕ ꯉꯝꯅꯕ ꯑꯝꯇꯪꯗꯤ ꯍꯤꯡꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅꯕ ꯑꯃꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯏꯁꯩ ꯍꯥꯏꯔꯤꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯗꯨꯅ ꯖꯤꯇꯦꯟ ꯀꯨꯃꯥꯔ ꯅꯥꯎꯔꯦꯝ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯂꯣꯏꯅꯅ ꯏꯁꯩ ꯍꯥꯏꯔꯤꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥꯗ ꯃꯅꯤꯄꯨꯔꯤ ꯏꯁꯩꯕꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯥꯡ ꯀꯌꯥ ꯌꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯖꯤꯇꯦꯟ ꯀꯨꯃꯥꯔ ꯅꯥꯎꯔꯦꯝ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯅꯔꯦꯁꯀ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯣꯅꯤꯜ ꯁꯝꯕꯟꯗꯨꯔꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ